Hello everyone and welcome back ma'am. Nasiki vlogs na kay vlog no habda kwa. Yung ngasay akoy na inguna lore ba kay na habda di burakta ngahak kan tawraga layrubodo lupaga layrubodo kongreng khunbagi ai sweater lisan gi butunu do sweater lisan ga lae kongreng ka sam kongreng se ngasi akoy na nawbi gi nupa nawbi gi ibaina ngose hawira hawtira ma'am da haijara ke kamaina ngawi su uchara ke ma'am nawbi gi ibai se nawbi gi ibai nawbi o nawbi nangi ibai duri ibai se yang halake ma'am ibai na kamain tawri jai se yang mina siko kayo puturu nomor sunu nusi deko kira delo sa Putaya lagi puturu nusi kayo deh mai tharo ra cái tharo ra cái đó nằm chỗ chụp giả này chị mẹ có thể thì có thể vậy hát còn hai nữa hát gì vậy lai tharo ra nang pam tharo lai tharo da chị hai đi nè tôi ra tầm gì hả có chậm nó lúc bay này nó sai nang pam hai dai ne si ja chị thì thế anh pam thì chị ra tầm gì ở đây mi chana rồi anh pam thì ở đây mi chana rồi bây giờ oi ma khang siêu ne khang tru pi da khang achol lai hai dai ne chị đi nào si siro no gya em cháu có lấy gì chị cái ông bố nào biết khoi so ma lai dai ne ma còn nó lâu quá được tụi con anh ấy hôm đầu thuốc nó bôi phun tới đi vào chị chị ani khula jani narau bigi bai nang kongreng se kai ngau ro nang pusigi ngau zadri dudi bahau yeng dui ne ba khoise na tra ka bai tong no khang di den du ya do doi dei du ba ali yo loi takhan nge bora ka lu bai lo ri ba sami te ai sul thok lo re khoi thai ta ka chot la ga lak pa do khoi da naw bigi ibai na wari di lo ibai na hai na bra ha di ibai ko da pakung khum lo re tanaw bigi ibai na mai chu khat le kana ai soi na naw nu soi thari sala ai ta ngai ai soi thari salu ge ta khangau ko se ta nang se mai cha khan doi ra ba si se naw tumu ro ba na tụm gì rồi naw thang mi naw ro che to nga lumane tha kongreng do ôi mà năng là tao nó cao bằng gần mình nhà hơi bao nhiêu là cao ngoài được cao cái này gì được makan ka tu na apola thamala kerang si ka khap to di buni si phut pa khwa khoi chang ani nan tak tau re hai sa di put kre kai bun na na put kre ôi gì kia bây giờ tôi giải đi xin nhái rồi hay là giải si ka sa ba jala jai e isi ga hira dai bu do maya ka da do ka ti da ne ka corona ne thang na ne chaku da ne ai mamang da tong khi ba kwa isi ka sa ba jala di maya do khara ma ka de na kwa si chaku apa ba do to ga swai to dum jai ba lok tok pa maya ka na boi da bak ta ne ba phut toi do me ka ni ngasi po che ta san lak tu asaba lo phang bu du ne ko no du bet pa ni queen sam chang ise lak tu putu no me am khoi kongrek madra sala doi ni ai na ton ka phul le thok pra khing ba mấy giờ ai nó bli cái mà nó in gì vậy chứ cycle tu break man wang chen ma nó ngài mà với thằng tàu ra ba tôi vậy thì anh đi đồng hại rồi chạy cái thôi Siva hai bani ko
남는 더 먹고 그래. ꯂꯩꯗꯤ ꯅꯪ ꯀꯩ ꯍꯥꯏ 어디서 보더니 바람 터나네. ꯃꯌꯥꯝꯁꯦ ꯁꯧꯖꯔꯅꯤ ꯉꯥꯏꯍꯥꯛ 빠져 오는 가까이. ꯀꯩꯗꯧꯔꯤꯕ 기네. 이런데. 시선 좀 녹래. ꯃꯥ ꯀꯞꯄꯛꯇꯣꯏꯅꯦ ꯈꯤꯇꯪ ꯉꯥꯟꯕꯗ ꯗꯨꯔ ꯀꯩꯗꯨꯔ ꯊꯔꯣꯏ ꯌꯥꯎꯗꯣꯏꯔꯥ ꯆꯦ ꯆꯥꯕ ꯌꯥꯗꯕ ꯊꯔꯣꯏ ꯅꯣꯏꯅ ꯈꯨꯜꯂꯛꯄꯗꯗꯤ ꯈꯨꯟꯖꯈꯤꯗꯣꯏꯅꯦ ꯑꯩ ꯊꯥ 부드러운ꯊꯔꯣꯏꯗꯣ ꯀꯌꯥꯃꯨꯛ ꯄꯤꯕꯤꯈꯔꯦ ꯀꯌꯥꯃꯨꯛꯀ ꯂꯩꯔꯝꯃꯦ ꯈꯨꯕꯥꯛꯃꯨꯛ ꯂꯩꯔꯝꯃꯦ ꯈꯨꯕꯥꯛꯃꯨꯛ ꯊꯔꯣꯏ ꯌꯥꯝ ꯈꯨꯜꯂꯛꯇꯕꯅꯤ ꯑꯃ ꯂꯩꯔ ꯆꯥꯅꯤ 두고두고 자오래 그거 ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯅꯤ 어 ꯃꯌꯥꯝ ꯈꯥꯡ ꯑꯃ ꯐꯨꯠꯂꯤꯗꯅ ꯍꯧꯖꯤꯛ ꯁꯤꯃꯨꯛ ꯋꯥꯠꯂꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯣꯏ ꯁꯤꯒꯩꯁꯤꯒ ꯅꯅꯥꯎꯕꯤꯒ 부드루가 ꯀꯟꯅ ꯀꯩꯅꯣ ꯈꯣꯛꯏꯕꯀꯣ ꯍꯧꯖꯤꯛꯀꯤ ꯀꯣꯡꯒ꯭ꯔꯦꯡꯒꯤ ꯃꯕꯨꯛ ꯃꯦꯠꯂꯤ ꯃꯌꯥꯝ ꯇꯨ ꯑꯩ ꯏꯁꯥꯅꯁꯨ ꯐꯝꯃꯣꯏꯕ ꯍꯦꯛ ꯐꯝꯕꯗ ꯃꯕꯨꯛ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯕ ꯑꯗꯨ ꯊꯥꯅꯕ ꯇꯧꯔꯄ ꯅꯪꯒ ꯉꯝꯗꯦ ꯑꯁꯤ ꯂꯩꯁꯦ ꯁꯤꯈ꯭ꯔꯕꯣ ꯄꯄꯥꯁꯦ ꯁꯤ ꯂꯩꯁꯦ ꯁꯤꯔꯕꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒ ꯕꯣꯔꯣꯏ ꯃꯦꯠꯁꯤꯒ ꯅꯥꯎꯅꯨ ꯋꯥꯅꯤ ꯕꯣꯔꯣꯏ ꯃꯦꯠꯂ ꯆꯥꯒꯦ ꯆꯥꯝꯊꯣꯏꯅ ꯁꯦ ꯊꯥꯗꯔꯅꯤ ꯅꯪꯁꯨ ꯍꯥꯟꯅ ꯅꯣꯏꯕ ꯉꯝꯗꯦ ꯍꯥꯏꯅꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯃꯦꯠꯄ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯅꯣꯏꯅꯅꯦ ꯀꯩꯅꯣ ꯅꯣꯏꯅ ꯃꯦꯠꯄꯩ ꯃꯇꯥꯡꯗꯣ ꯅꯅꯥꯎꯕꯤ ꯍꯩꯕ꯭ꯔꯅ ꯃꯊꯤꯗ ꯃꯦꯠꯂꯕꯣ ꯃꯦꯠꯇꯤꯍꯦ ꯆꯝꯆꯪ ꯑꯃ ꯀꯥꯊꯣꯛꯑꯕꯅꯦ ꯁꯅꯥꯅꯨ ꯅꯪꯀꯣ 포카이저러봐 포카이버니 박박 마늘 포카이라 비더니 아두이디 뭐이나 와나 뭐 코니 뭐 애니스나 ꯃꯌꯥꯝ ꯃꯉꯥꯜ ꯂꯩꯕꯤꯁꯦ ꯍꯧꯒꯠꯂꯦ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯉꯥꯜ ꯂꯩꯕꯤꯁꯦ ꯍꯧꯒꯠꯂꯦ ꯀꯞꯄꯤꯕ ꯂꯥ ꯆꯥ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯟꯗꯛ ꯌꯦꯟꯊꯤꯅ ꯒꯦꯒꯦ ꯃꯃꯥꯒꯤ ꯒꯦꯒꯦ chị em tắt khuôn em tắt vậy chị em có người có tên biểu 고마워 따라 해라 Cô chịu rồi. Phải buông chia này bị nát ăn gì. đi bên không mà đâu nè câu không ta Mà sao? Thật thấy nè. À, nhưng CV đó. Là CV. 사나는 부글거려 보드나 그럼 자우시디 là vậy đi cái này là am ta cái đâu nữa 사나는 로라고 풋바 뭐가 있다. 야우드래 rồi vậy ta 이거 매암 이 마이 마세 콜록도 매암세 이거 안 한다. 이거 내 얼마 먹어도 사나도 사나로 남기도 걔는 사나기 사나보다 그 사나 봐봐 Tay không được. 아 타이쿤도기 땅 떨어도 Cái gì không như rằng này nè. Không như thế. Cái chính đầu gì vậy như thế? 에이 하우지 사나가 라이 여기다 글라스 살로라가 누가 아무튼 까고 콜보 아무튼 따고 보자 이나 아무 땅땅이랑 하이나비엠 그 옷벌이 아이나 올로 나 하이나비 저 홈 올로 애니 Hay thế ta. 아야야 이까이 막 이까이 ꯃꯌꯥꯝ ꯌꯨꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯃꯦꯠꯄꯁꯤꯒ ꯃꯇꯝꯁꯦ ꯁꯥꯊꯤꯅ ꯃꯥꯡꯉꯤ ꯌꯨꯡ ꯑꯃꯃꯝꯇ ꯁꯨꯃꯥꯏꯅ ꯃꯦꯠꯂꯛꯄꯅꯤꯅ ꯃꯊꯤꯁꯦꯀꯣ Hꯧji sang hơi. ꯌꯦꯡꯉꯨ ꯁꯥꯊꯤꯅ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯗ ꯄꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯈꯥꯏꯕꯣꯛꯇꯤ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯁꯤꯗꯅ ꯃꯀꯨ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯑꯃ khai bóng con dễ khỏe ꯁꯨꯃꯥꯏꯅ ꯃꯊꯤꯁꯦ ꯀꯣ ꯀꯥꯏꯗ ꯃꯊꯤꯗꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ
ꯁꯤ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯁꯦ ꯁꯨꯃꯥꯏꯅꯅꯦ ꯃꯣꯏ ꯍꯥꯎꯕꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯃꯌꯥꯝ ꯃꯤꯅꯠꯇꯤ ꯈꯔ ꯆꯪꯉꯦ ꯃꯤꯅꯣꯠꯇꯤ ꯈꯔ ꯆꯪꯉꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯔꯁꯨ ꯁꯥꯏ ꯌꯥꯝ ꯃꯌꯥꯝ ꯁꯤ ꯃꯦꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯥꯔꯦ ꯐꯖꯅ ꯁꯦꯡꯅ 3-4ꯔꯛ ꯆꯥꯝꯊꯣꯛꯇꯣꯏꯅꯤꯀꯣ ꯃꯥꯛꯁꯦꯀꯣ ꯃꯥꯒꯤ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦꯀꯣ ꯀꯃꯥꯏꯅ ꯉꯧꯅꯤ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ ꯆꯅꯝ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣই ꯌꯦꯟ ꯊꯣꯡꯕꯗ ꯆꯪꯕ ꯃꯁꯂꯥꯁꯤꯡꯒ ꯇꯤꯜꯍꯧ ꯆꯅꯝꯒꯗꯣ ꯃꯁꯂꯥ ꯁꯤꯡ ꯆꯅꯝ ꯀꯟꯅ ꯁꯨꯔꯤ ꯑꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏ ꯌꯥꯝ ꯖꯥꯝꯕ ꯀꯣꯡꯒ꯭ꯔꯦꯡꯁꯤꯡꯗꯣ ꯌꯦꯡꯉꯨ ꯊꯣꯛꯄꯅ ꯈꯛꯇꯪ ꯊꯣꯛꯏꯑꯕꯀꯣ ꯇꯤꯜꯍꯧꯁꯨ ꯁꯣꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯆꯅꯝꯁꯤꯡ ꯊꯥꯎ ꯌꯩꯔꯒ ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧꯅ ꯊꯥꯎ ꯌꯩꯔꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯊꯥꯎꯁꯦ ꯁꯥꯔꯦꯕ ꯃꯌꯥꯝꯀꯣ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯧꯔꯦ ꯐꯖꯅ ꯇꯤꯜꯍꯧꯁꯦ ꯉꯧꯔꯦ ꯑꯗꯨꯒꯩꯗꯤ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯆꯅꯝ ꯑꯃꯨꯛ ꯐꯖꯅ ꯉꯧꯔꯅꯤ ꯃꯨꯅꯨ ꯎꯔꯕ ꯀꯃꯥꯏꯅ ꯉꯧꯔꯤꯅꯣ ꯌꯦꯡꯉꯨ ꯃꯆꯥꯊꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯡ ꯆꯅꯝ ꯉꯧ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯔ ꯃꯨꯜꯂꯛꯑꯒ ꯀꯣꯡꯒ꯭ꯔꯦꯡ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯈꯤꯕ ꯀꯣꯡꯒ꯭ꯔꯦꯡꯗꯣ ꯌꯦꯡꯉꯨ ꯌꯥꯝ ꯖꯥꯝꯕ ꯀꯣꯡꯒ꯭ꯔꯦꯡꯗꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯏꯅꯦꯕ ꯃꯌꯥꯝ ꯌꯦꯡꯉꯣꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯦꯠꯈ꯭ꯔꯕ ꯃꯇꯨꯡꯗꯀꯣ ꯃꯊꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏꯒꯦ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯅꯩꯒ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯁꯣꯔꯠꯀꯠꯇꯀꯃꯥꯏꯅ ꯉꯧꯔꯒ ꯆꯥꯕꯒꯤ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯗꯣ ꯑꯝꯇ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯉꯧꯔ ꯆꯥꯟꯅꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔ ꯆꯥꯟꯅꯕ꯭ꯔꯥ ꯁꯥꯊꯤꯅ ꯃꯇꯝ ꯆꯪꯉꯦ ꯑꯩ ꯅꯨꯡꯊꯤꯟꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯁꯥꯊꯤꯅ ꯊꯦꯡꯅꯁꯨ ꯆꯥꯏꯌꯦꯕ ꯃꯌꯥꯝ ꯈꯪꯉꯕ ꯑꯗꯣ ꯉꯧꯕꯒ ꯈꯣꯠꯄꯒ ꯁꯥꯊꯤꯅ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯨꯠꯂꯒ ꯃꯥꯒꯤ ꯃꯌꯥ ꯀꯥꯊꯣꯛꯍꯜꯂꯒ ꯃꯥꯒꯤ ꯃꯦꯠꯄꯁꯦ ꯁꯤꯒꯩꯁꯤꯒ ꯃꯇꯝ ꯄꯨꯝꯅꯃꯛ ꯍꯥꯠꯂꯦ ꯃꯌꯥꯝ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯤꯡꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯀꯩꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅꯁꯨ ꯃꯌꯥꯝꯁꯨ ꯉꯧꯔꯒ ꯆꯥꯟꯅꯒꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯁꯤꯌꯣꯔ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯨꯟꯖꯜꯂꯛꯑꯦ ꯋꯥꯎ ꯇꯨꯂꯁꯤꯅ ꯍꯔꯥꯎꯅꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯇ꯭ꯔꯕꯣ ꯈꯟꯗꯧꯍꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯨ ꯃꯨꯜꯂꯕꯅꯦ ꯃꯨꯜꯂꯦ ꯑꯩꯈꯣꯏ ꯃꯨꯟꯅꯕ ꯆꯥꯏꯗ꯭ꯔꯣ ꯑꯅꯤꯒꯣꯝ ꯍꯥꯞꯇ꯭ꯔꯕꯣ ꯍꯥꯞꯄꯨ ꯁꯨꯛ ꯆꯥꯝꯕꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤ ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯂꯣꯏꯔꯦꯍꯦ ꯏꯕꯣ ꯁꯤꯅꯤꯁꯦ ꯋꯥꯗꯤ ꯋꯥꯕ ꯃꯤꯅꯣ ꯃꯌꯥꯝꯁꯦ ꯃꯥ ꯍꯣꯠꯅꯃꯟꯗꯅ ꯋꯥꯔꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯀꯣꯡꯒ꯭ꯔꯦꯡ ꯗꯨꯛ ꯌꯥꯝ ꯆꯥꯝꯕꯗ ꯃꯀꯨꯗ ꯁꯨꯛ ꯌꯥꯝ ꯂꯩꯍꯧꯔꯒ ꯍꯧꯖꯤꯛ ꯈꯨꯟꯕꯗꯩ ꯍꯧꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯥ ꯌꯥꯎꯔꯤꯃꯦ ꯃꯨꯜꯂꯒꯅ ꯁꯤ ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯂꯣꯏꯔꯦꯍꯦ ꯏꯕꯣ ꯋꯥꯏꯅꯦ ꯏꯆꯦ ꯁꯤ ꯈꯣꯛꯄꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯕ ꯐꯨꯠꯄꯒ ꯈꯣꯠꯄꯒꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯒ ꯍꯥꯎꯗꯤ ꯍꯥꯎꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯆꯥꯅ ꯐꯠꯇꯦꯅ ꯑꯗꯣ ꯑꯩ ꯆꯥꯔꯒꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯃꯍꯥꯎꯁꯦ ꯑꯩ ꯆꯥꯖꯗ꯭ꯔꯤ ꯆꯥꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯕꯤꯒꯤ ꯏꯕꯥꯏꯅ ꯉꯧꯕꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯈꯝꯗ ꯀꯣꯊꯣꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯖꯥꯝꯈ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯥꯊꯤꯅꯗꯤ ꯍꯥꯎꯗꯤ ꯍꯥꯎꯕꯀꯣ ꯆꯥꯕꯗꯗꯤꯀꯣ ꯑꯗꯨꯒ ꯃꯇꯝ ꯁꯥꯊꯤꯅ ꯆꯪꯕ ꯑꯗꯨꯒꯨꯝꯕꯅꯤ ꯌꯦꯡꯉꯨ ꯃꯦꯠꯂꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯦ ꯐꯖꯅ ꯁꯦꯡꯅ ꯑꯗꯣ ꯑꯩꯈꯣꯏ ꯇꯨꯅꯨꯁꯅꯥꯁꯦ ꯃꯥꯛꯁꯦ ꯆꯥꯕ ꯅꯪꯅꯕ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯡꯁꯦꯀꯣ ꯑꯗꯨꯝ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯕꯨ ꯆꯥꯖꯈ꯭ꯔꯗꯤ ꯐꯩꯌꯦꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯃꯥꯗꯤ ꯅꯪꯖꯗ꯭ꯔꯦ ꯑꯉꯥꯡꯒ ꯆꯥꯖꯔꯤꯁꯦ ꯂꯨꯁꯅꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤ ꯆꯠꯂꯣ ꯅꯪ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯖꯩꯔꯣ ꯐꯥꯔꯁ ꯇꯥꯏꯝ ꯀꯌꯥꯔꯛ ꯆꯥꯏꯅꯣ 3ꯂꯛ ꯁꯨꯔꯤꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤꯒ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯌꯣꯡꯆꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯁꯦ ꯃꯃꯥꯅ ꯊꯣꯡꯕꯅꯤ ꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯋꯥꯅ ꯈꯨꯟꯖꯔꯛꯄ ꯀꯣꯡꯒ꯭ꯔꯦꯡꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯖꯔꯒꯦꯀꯣ ꯁꯤꯁꯦꯀꯣ ꯌꯦꯡꯉꯨꯁꯦ ꯅꯨꯡꯊꯤꯟꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯄꯨꯡ 9 ꯍꯦꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯊꯨꯝꯕꯨꯗꯪ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒꯅꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯃꯆꯥ ꯃꯆꯥꯅꯤꯅ ꯃꯥꯏꯁꯦ ꯄꯤꯌꯦꯕꯀꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯥꯏꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯨꯛ ꯆꯥꯎꯒꯗꯕꯅꯦꯕ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯑꯩ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯑꯒꯦ ꯅꯠꯇꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯗꯣ ꯏꯟꯖꯔꯝꯃꯒꯦ ꯍꯥꯟꯅ ꯑꯗꯨꯒ ꯑꯩ ꯆꯥꯖꯔꯒꯦꯀꯣ
จะตายเวลาตายโกงเร่งเวลาตายเลยโกงเร่งมันหนักมากเลยเช่ามาบอกโอ้ยมาเดี๋ยวเขารู้อะไรทำมึงโกงเร่งสิอีกเท่าไหร่ เมื่อสักตัวแล้วเย็นชงก็จะมาหน้าเขาจะมาเข้ามาอวยแบบว่า เร่งกองเขาเราบีพี่ตัวบี Ang puro. นี่ปวดเลย มาห้องไหนนี่ ได้เลย เรื่องการเกี่ยวกับใครกินเรื่อง ข้าวปุ้ยก็เขาช่วยงาน เอาลูกงงไง Berarti jauh cakap kok. ไม่เอาไปซื้อกงเรียนดีกว่าก็จะมาจ้างสัญญาเดี๋ยวไอ้นายเรียยิบยาเนาะบอกว่าเขาวิ่งในนะก็ต้องการจะแบบเนี้ยเขาที่เขาไอ้แม่สัตว์ที่น่ะ ทุ่มจะโอเค โมสับตัวเนี่ยจอทำสิก็ตัวละจ่าไปซื้อมาเขาเลยเร่ นั่นยังหันเลยอ่ะยังหันเลยอ่ะฮัลโหล aduga mayam kongring was sathina haure ado mayam kongring pam bai chinau singna comment hai biromo kana kongring pam mi hai base ado kongring matam da kongring sa base sathina haubani wasu wa ba hausu hauba ado mayam sathina su haure video se matang chi solution je ko mayam ado next blog ta mu na si mayam ga mu ado mayam ni ying khatam to shunu ngai ba tar kadi ai channel si bona wo changi ba viewers singna subscribe to shun biromo like share to bi ko bi no comment so hai biromo ini so bi yaw su next vlog ta mu unarasi